Please subscribe, share and comment and support us. 13 suba panduk Meherali ngai ngamde ayuk nganta driver hek yaurakpaga kana su taklamdana longa ching tamna lakle chinggi chingkhongda gari thamnamlaga ching kakhallaktuna Umapati ki mandir manak yaurakle mafamduda leiramba jatri amada Meherali na hangi Swamiji ama lei haibadu kadumda oirigadage amukta takpiyu Haujikta lai khurumnambani aada leiriba igya asida hangbiyu Khutna thinduna taklibadu mandirgi mangda lepliba aigya ka sidas ui Mahakpuni haiba khangladuna Meherali gi manak tana lakle aigyan hangi Swamiji bu thibirakpa oirabra Swamiji di hakchang iduna imungda pothari kari takpigadawbano Aihak panganni aigya mingna Meherali kawi Swamiji aibu khangbiramgani yarabadi amukta unajaningi athuba wafam amagini Ngaihakta ngaibiyu amuktang hangatcharuge aigya changkre paihau ngamhauba sangmanungda Jingai amuk thoklaglaga changbirakpa yagani haina pau handoklarabada Meherali sangmanungduda changlakle Swamiji phamung mathakta phamduna leirambadagi Meherali hek changlakpada haugatlaktuna taram oi Lengshinbira usaheb khurumjari mora somda onthokna thajadana yaubirakle ai lakchage khanjaramibani saram taujari chacha Swamiji waroba yade mingausi tap hek hongba ngamdaduna aibu asumna kawibasi ai onthokna hangoijabani kayarak haijarabani adubu yabikhidre aigi laibak thibani mingau asina aibu chaktheklaba soidrabani chacha haina adum kawbiyu saheb Asigumba mingau pak hek kauba yaba nate karigumba ama leiduna tauribani aihak onthokna khurangna ngaijarambani ngarang numidang nupi macha Aminana asida leihore haina tamlabada nungaiman khraduna hekta chenjaraklabani aisu khanjarami saheb soidana lengbirakpa yai haina Amirdi karisu taudredana mahak karisu taudre masasu phare aki akhangsu khara phare mahak tarabadi amuk satke hairakani haibadagi taklamdre Noma pujarake hakchang ngamde haibabu kaya kanna thoina kanbadi natte Amirbu phanglaba matungda hakchang ngamdana Sivaratri gi puja yaujaningduna adum hekta lakjabani Chachana wabi khiba pumba Amirna tambadagi tajare Aminada huwari sabirakpadusu mahakna tamle Chingmanda koichatchatuna onthokna wabi rure Ipa icha aikhoina masigi laman amuk singba ngamloidawbani Hakchang ngamdabadu khara kuina pothabirabadi phagani wari khara su sajaningbani adubu ngamdaba asida ai karisu taude aina henna sanajaningbani onthokpa thodau haibaduda takre aina Amirbu makhut paiduna sahebta aduga ibemada sinajaningbani adubu madu yakidre Amirna su tamlamlagani tamle chingman lok tai landuna wabirakpagi wari pumnamak tajare Adubu mahakna khangdaba wafam kaya ama leiri aina khangjaningbadi Amirbu phakiba kangbudu kanano mabu kanbirakpa kangbuduna kanano kamdongna chachaga makhoiga thengnarubano haibasini aigidi ichanupi asiga nupa macha asimaga machin naupa ani sidani tungda kari amuk taurakadage haibasigi akiba ama leiribasi ikokokpa ngamdre Amir phaba kangbuduna Hojik kari amuk taurakadage haibasi chingnadaba ngamde Yamna chumkraba wani takpiribadu aina Amir phakre haiba pau si tarakpa asimaksu mata thoubadagi takhibani Umapati ki kripani haiba tai paudu tabada ehak kokchaubi kakhi lepham khamlamde aibu sarau asida yaubra haina chingnaramgadawbadu khallubada ehak sikibana phare khalami Asigi sumathakta pikliba angang aduda kari taubiramdage khanbada ihak phakibasing adugi khongul liba yaba kari leibage yenguge khudakta hekta chatpani saheb hoida takna nabagi matam phauba kaithokpa ngamkhide laibak thibanina aibu chingnabadi amuk kokadawba leite haibasi haujiksu adum makhalli hoi ahanbadadi ihakchu chingnarami adubu haujikti madu kokre Chachage mateng pangbikiba kangbudubu aina Amirbu kanbinabagi mateng lawjorubasi aigi marup
ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯄ, ꯃꯥꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯥꯡ ꯀꯌꯥꯗ ꯇꯦꯡꯕꯥꯡꯅꯈꯤꯕ ꯑꯃꯗꯒꯤꯅꯤ꯫ ꯃꯥꯅ ꯇꯥꯛꯄꯗꯒꯤ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯕꯨꯁꯤꯒ ꯑꯇꯣꯞꯄ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒꯗꯤ ꯈꯔ ꯈꯦꯟꯅꯕ꯭ꯔ ꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯐꯥꯒꯗꯧꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯀꯥꯡꯕꯨ ꯑꯃꯅꯤ꯫ ꯃꯈꯣꯏꯒ ꯑꯩꯒ ꯍꯛꯊꯦꯡꯅꯅ ꯃꯇꯝ ꯈꯔ ꯂꯣꯏꯅꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯂꯛꯄꯗꯤ ꯃꯈꯣꯏ ꯑꯆꯨꯝꯕ ꯔꯤꯇꯤ ꯅꯤꯇꯤ ꯄꯥꯝꯕ, ꯑꯆꯨꯝꯕ ꯊꯧꯗꯧ ꯊꯧꯑꯣꯡ ꯄꯥꯡꯊꯣꯛꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃꯔꯥ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯊꯥꯖꯗꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯅꯠꯇꯕ ꯑꯇꯩ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯈꯣꯏꯒꯨꯝꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯇꯤꯟꯅꯔꯨꯗ꯭ꯔꯤꯕꯅꯤꯅ ꯑꯩꯍꯥꯛ ꯃꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯈꯪꯂꯛꯄ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯣꯠꯄ, ꯑꯀꯥꯝꯕ ꯀꯌꯥ, ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯂꯝꯆꯠ ꯀꯔꯝꯅ ꯃꯥꯡꯂꯛꯂꯤꯕ, ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯈꯨꯠꯆꯥꯎ ꯊꯥꯔꯛꯄꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯇꯝꯂꯨꯔꯕꯁꯨ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯆꯟꯅꯐꯝ ꯂꯩꯔꯛꯇꯕ, ꯐꯝ ꯂꯩꯕ ꯇꯥꯔꯛꯄ, ꯀꯉꯥꯎꯅꯔꯛꯄꯗꯒꯤ ꯅꯤꯁꯥ ꯆꯥꯕꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ, ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯊꯧꯗꯣꯡꯗꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯗ꯭ꯔꯒꯅꯆꯤꯡꯕ ꯂꯂꯣꯜꯂꯛꯄ, ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇꯁꯨ ꯂꯥꯜꯍꯧꯕꯒꯤ ꯃꯃꯤꯡꯗ ꯃꯔꯝ ꯆꯥꯗꯅ ꯁꯦꯜ ꯃꯨꯟꯕ, ꯅꯨꯄꯤ ꯅꯍꯥꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯁꯤꯖꯤꯟꯅꯔꯛꯄ, ꯑꯃꯔꯣꯝꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔꯛꯄ, ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯦꯡꯗꯣꯛꯅꯕ ꯁꯣꯝꯗ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅꯁꯨ ꯊꯤꯔꯨꯗꯦ, ꯃꯈꯣꯏꯅꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯗꯨ ꯍꯪꯅꯕꯒꯤ ꯍꯛꯁꯨ ꯑꯩꯒꯤ ꯂꯩꯇꯦ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯆꯪꯖꯔꯨꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡꯗꯒꯤ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯁꯤꯡꯅꯕꯗꯤ ꯅꯠꯇꯦ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯀꯌꯥꯃꯨꯛ ꯆꯦꯛꯁꯤꯟꯕꯒꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨ ꯑꯩꯒ ꯎꯅꯈꯤ ꯍꯥꯏꯕꯇꯅꯤ, ꯑꯃꯨꯛꯇ ꯃꯁꯛ ꯁꯦꯡꯅ ꯎꯅꯕ ꯇꯟꯖꯥ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯄꯤꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡ ꯑꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦ꯫ ꯀꯥꯡꯕꯨꯁꯤꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ? ꯃꯗꯨ ꯁꯥꯍꯦꯕ ꯑꯩꯅ ꯀꯔꯝꯅ ꯍꯪꯂꯨꯒꯅꯤ? ꯑꯣ, ꯑꯗꯨꯗꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯕꯤꯔꯛꯇꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯅꯤ ꯁꯥꯍꯦꯕ, ꯑꯩ ꯈꯪꯖꯔꯛꯇꯦ꯫ ꯃꯈꯣꯏꯒ ꯑꯔꯣꯟꯕ ꯃꯃꯤꯡ ꯑꯃꯗꯤ ꯈꯪꯂꯛꯏ ꯍꯥꯏꯕ ꯇꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯃꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯍꯥꯛ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯋꯥꯁꯛꯆꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯇꯥꯛꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡ ꯀꯌꯥꯝ ꯌꯥꯝꯕꯒꯦ? ꯀꯔꯝꯅ ꯃꯈꯣꯏꯅ ꯑꯃꯤꯔꯕꯨ ꯀꯟꯕꯤꯔꯛꯄꯅꯣ? ꯃꯤ ꯃꯁꯤꯡꯁꯨ ꯑꯩꯍꯥꯛ ꯈꯪꯖꯔꯛꯇꯦ, ꯇꯪ ꯇꯥꯕ ꯂꯩꯐꯝꯁꯨ ꯑꯩꯍꯥꯛ ꯈꯪꯂꯛꯇꯦ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯂꯝꯕꯤꯗꯒꯤ ꯐꯥꯔꯒ ꯃꯤꯠ ꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯟꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤ ꯃꯐꯝ khuding ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯄꯥꯎ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯐꯪꯏ꯫ ꯑꯃꯤꯔꯕꯨ ꯐꯥꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯖꯦꯜꯗꯒꯤ ꯒꯨꯟꯗꯥ ꯑꯃ ꯑꯃꯤꯔꯒ ꯑꯣꯟꯅꯁꯤ ꯍꯥꯏꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯥꯎꯕ ꯃꯈꯣꯏ ꯐꯪꯏ꯫ ꯑꯣ, ꯑꯗꯨ ꯐꯥꯎꯕ ꯇꯥꯕꯣꯏꯔꯦ ꯃꯈꯣꯏ? ꯇꯥꯏ ꯁꯥꯍꯦꯕ꯫ ꯃꯈꯣꯏꯅ ꯑꯃꯤꯔꯕꯨ ꯀꯔꯝꯅ ꯀꯟꯈ꯭ꯔꯤꯕꯅꯣ? ꯑꯃꯤꯔꯕꯨ ꯃꯈꯣꯏꯅ ꯀꯁꯥꯔꯔꯣꯝꯗ ꯄꯨꯒꯦ ꯇꯧꯔꯝꯕꯗꯒꯤ ꯇꯣꯛꯇꯨꯅ ꯕꯔꯃꯥꯔꯣꯝꯗ ꯑꯃꯨꯛ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏ꯫ ꯕꯔꯃꯥꯗ ꯑꯃꯤꯔꯕꯨ ꯌꯣꯟꯅꯅꯕ ꯊꯧꯔꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯕꯔꯃꯤꯁ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯃꯤꯔꯕꯨ ꯃꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯃꯨꯜꯂꯛꯄꯅꯤ ꯍꯥꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯄꯩꯁꯥ ꯐꯅ ꯌꯥꯝꯅ ꯇꯤꯡꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯇꯥꯕꯇꯅꯤ, ꯏꯁꯥ ꯌꯥꯎꯔꯨꯕ ꯅꯠꯇꯦ꯫ ꯑꯃꯤꯔꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯝꯗꯅꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯃꯥꯒꯤ ꯅꯥꯛꯇ ꯄꯨꯈꯤꯕꯁꯤ꯫ ꯑꯗꯨꯗꯤ ꯑꯐꯥꯕꯁꯤꯡꯗꯨ ꯀꯅꯥꯅꯣ ꯈꯪꯕꯤꯔꯛꯇ꯭ꯔꯕꯅꯤꯅꯦ? ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ ꯁꯥꯍꯦꯕ? ꯑꯩꯅ ꯍꯪꯕꯗ ꯃꯈꯣꯏꯗꯨ ꯃꯁꯥꯒꯤ ꯑꯔꯦꯞꯄ ꯃꯃꯤꯡ ꯂꯩꯇꯦ ꯍꯥꯏ꯫ ꯃꯈꯣꯏꯅ ꯀꯟꯕꯤꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯤꯡꯗ ꯊꯕꯛ ꯇꯧꯏ ꯍꯥꯏ꯫ ꯑꯗꯨꯒ ꯀꯟꯕꯤꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅꯗꯤ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯈꯪꯏ, ꯑꯩ ꯊꯥꯖꯩ꯫ ꯑꯩꯈꯣꯏꯅꯗꯤ ꯈꯪꯄꯣꯠ ꯅꯠꯇ꯭ꯔꯦ꯫ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄ ꯀꯥꯡꯕꯨꯗꯨꯅ ꯋꯥꯈꯤꯕ ꯅꯪꯈꯤꯕꯒꯤ ꯋꯥꯔꯤꯗꯤ ꯑꯃꯤꯔꯅꯁꯨ ꯇꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯆꯥꯗ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯇꯥꯛꯄꯤꯔꯛꯄ ꯃꯤꯁꯛ ꯑꯗꯨꯗꯤ? ꯉꯥꯛꯄꯤꯌꯨ ꯁꯥꯍꯦꯕ, ꯑꯩꯍꯥꯛ ꯃꯁꯤꯃꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏ꯫ ꯑꯩꯒꯤ ꯆꯤꯟ ꯄꯨꯠꯊꯔꯨꯔꯦ꯫ ꯃꯍꯥꯛ ꯑꯩꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯖꯈꯤꯕꯗꯨꯅꯤ꯫ ꯑꯩꯍꯥꯛ ꯂꯥꯜꯂꯦ꯫ ꯅꯤꯡꯁꯤꯡꯖꯅꯤꯡꯕ ꯋꯥ ꯑꯃꯇꯪꯒ ꯂꯩ꯫ ꯇꯥꯕꯤꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯟꯕꯤꯔꯛꯄ ꯃꯤꯗ ꯂꯨꯄꯥ 10,000 ꯈꯛ ꯑꯋꯥꯃꯟ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯛꯆꯈꯤ꯫ ꯁꯔꯀꯥꯔꯗ ꯑꯉꯥꯡ ꯐꯥꯏ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯀꯌꯥꯗꯤ ꯑꯃ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯊꯥꯔꯛꯄ ꯃꯇꯝꯗꯨ ꯍꯦꯟꯈ꯭ꯔꯕꯗ ꯑꯩꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ
ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯄꯁꯤꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯩꯍꯥꯛ ꯁꯦꯟꯐꯝ ꯑꯁꯤ ꯊꯥꯅꯥꯗ ꯅꯠꯇ꯭ꯔꯒ SDOꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯔꯨꯔꯕꯅꯤ꯫ ꯁꯤꯔꯨꯔꯕꯗꯒꯤ ꯍꯜꯂꯛꯂꯕ ꯑꯩꯒꯤ ꯏꯆꯥ ꯑꯃꯤꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥ ꯑꯁꯤ ꯉꯥꯛꯆꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯊꯥꯅꯥꯁꯨ SDOꯁꯨ ꯃꯁꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯀꯥꯡꯕꯨꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯪꯖꯔꯨꯕ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯆꯥꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯏꯆꯥꯕꯨ ꯐꯪꯖꯕꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯇꯥꯡꯗꯥꯡꯕ ꯈꯪꯖꯔꯦ꯫ ꯁꯦꯟꯐꯝ ꯑꯁꯤ ꯆꯆꯥꯗ ꯄꯤꯐꯝ ꯊꯣꯛꯂꯦ ꯍꯥꯏꯅ ꯂꯦꯞꯆꯔꯦ꯫ ꯑꯩ ꯁꯦꯜ ꯑꯁꯤ ꯄꯨꯗꯨꯅ ꯍꯧꯖꯤꯛ ꯈꯪꯗꯦ ꯍꯣꯔꯦꯟ ꯈꯪꯗꯦ ꯂꯥꯛꯆꯒꯅꯤ꯫ ꯃꯁꯤ ꯂꯧꯕꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯁꯥꯍꯦꯕ? ꯑꯃꯤꯔ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯥ? ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯪꯕ ꯃꯤꯅꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯥꯅ ꯅꯪꯏ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯗ ꯄꯩꯁꯥ ꯂꯧꯕ ꯍꯥꯏꯕꯁꯤꯕꯨ ꯇꯧꯅꯕ꯭ꯔꯥ ꯁꯥꯍꯦꯕ? ꯇꯥꯛꯄꯤꯔꯤꯕꯗꯨ ꯌꯥꯝꯅꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯟꯅꯩ꯫ ꯑꯃꯤꯔꯕꯨ ꯀꯟꯕꯤꯔꯛꯄ ꯀꯥꯡꯕꯨꯗꯨꯅ ꯕꯔꯃꯤꯖ ꯀꯥꯡꯕꯨ ꯑꯃꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯈꯤ ꯍꯥꯏꯕꯁꯨ ꯇꯝꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯑꯩꯅ ꯉꯝꯖꯕ ꯋꯥꯁꯛꯆꯈꯤꯕ ꯁꯦꯟꯐꯝꯁꯤ ꯄꯨꯊꯣꯛꯆꯕꯗꯤ ꯌꯥꯏꯗꯅ꯫ ꯃꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛ ꯄꯩꯁꯥ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯅ ꯄꯩꯁꯥꯗꯨ ꯀꯅꯥꯅ ꯀꯔꯝꯅ ꯄꯤꯔꯨꯒꯅꯤ? ꯑꯩ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯂꯝꯕꯤꯗꯨ ꯑꯩꯍꯥꯛ ꯈꯪꯗꯦ꯫ ꯃꯈꯣꯏ ꯑꯃꯨꯛ ꯀꯗꯥꯏꯗ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯍꯥꯛ ꯈꯪꯗꯦ꯫ ꯃꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡ ꯂꯩ, ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯂꯩꯇꯦ ꯍꯥꯏꯕ ਤਾꯏ꯫ ꯑꯩꯅ ꯍꯜꯂꯛꯈꯤꯕ ꯂꯝꯕꯤꯁꯨ ꯃꯈꯣꯏꯅ ꯂꯝ ꯆꯤꯡꯗꯨꯅ ꯆꯤꯡ ꯃꯥꯟ, ꯂꯣꯛ ꯇꯥꯏ ꯀꯌꯥ ꯂꯥꯟꯗꯨꯅ ꯄꯨꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯋꯥꯡꯃ ꯌꯥꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯁꯤꯒꯨꯝꯕꯗ ꯄꯩꯁꯥ ꯂꯧꯕ ꯈꯛ ꯌꯥꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯃꯟ ꯎꯠꯇ ꯘꯤ ꯍꯩꯕ ꯇꯥꯒꯅꯤ꯫ ꯑꯩꯍꯥꯛ ꯃꯗꯨ ꯉꯝꯖꯔꯣꯏ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁ꯭ꯋꯥꯃꯤꯖꯤ, ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯁꯦꯟꯐꯝ ꯑꯁꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯈꯟꯖꯔꯝꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯒꯅꯤ꯫ ꯏꯊꯥꯅꯨꯡꯗ ꯀꯣꯟꯖꯕ ꯐꯪꯂꯕ ꯏꯆꯥꯒꯤꯗꯃꯛꯅꯤ꯫ ꯃꯁꯤ ꯂꯧꯕꯤꯗ꯭ꯔꯕ ꯏꯆꯤꯟꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯨ ꯄꯥꯡꯊꯣꯛꯇꯕꯒꯤ ꯃꯩꯁꯥ ꯑꯃ ꯑꯩꯉꯣꯟꯗ ꯑꯁꯨꯝ ꯂꯥꯡꯍꯧꯔꯒꯅꯤ꯫ ꯆꯆꯥꯅ ꯃꯥꯕꯨ ꯄꯨꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤ ꯂꯥꯏ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯀꯅꯤ? ꯑꯩꯅ ꯆꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯕꯗꯒꯤ ꯑꯃꯤꯔꯅ ꯍꯦꯛ ꯌꯧꯔꯛꯄꯗ ꯆꯆꯥꯒ ꯎꯅꯔꯛꯏ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯝꯖꯈꯤꯕꯗ ꯑꯩꯅ ꯆꯩꯈꯤ ꯆꯆꯥꯕꯨ ꯁꯩꯇꯥꯟ ꯍꯥꯏꯅ꯫ ꯑꯩꯍꯥꯛ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯂꯛꯇꯦ꯫ ꯑꯃꯤꯔ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅꯒꯨꯝ ꯈꯧꯈꯥꯛ ꯅꯥꯏꯗꯅ ꯅꯥꯎꯇꯤ ꯁꯥꯖꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯁꯛꯇꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯁꯤꯅ ꯎꯔꯤ꯫ ꯇꯅꯧ ꯇꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯃꯩꯆꯥꯛꯇꯨꯁꯨ ꯃꯨꯠꯈ꯭ꯔꯁꯅꯨ ꯍꯥꯏꯔꯝꯂꯒ ꯃꯦꯍꯦꯔꯥꯂꯤ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯃꯈꯣꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯁ꯭ꯋꯥꯃꯤꯖꯤ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ, ꯍꯧꯒꯠꯂꯛꯏ꯫ ꯃꯦꯍꯦꯔꯥꯂꯤꯕꯨ ꯀꯣꯟꯈꯠꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯁꯥꯍꯦꯕ? ꯑꯩꯕꯨ ꯑꯁꯨꯝꯅ ꯄꯥꯞ ꯂꯪꯁꯤꯟꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯥꯍꯦꯕꯀꯤ ꯃꯔꯨꯞꯅꯤ, ꯑꯃꯤꯔ ꯑꯃꯤꯅꯥꯒꯤ ꯃꯇꯣꯟꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯁ꯭ꯋꯥꯃꯤꯖꯤ ꯅꯣꯟꯊꯔꯛꯇꯨꯅ ꯃꯦꯍꯦꯔꯥꯂꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤ꯫ ꯑꯩꯒ꯭ꯌꯥ ꯀꯥꯁꯤꯗꯥꯁ, ꯀꯔꯣꯝꯗꯒꯤꯅꯣ ꯇꯟꯖꯥꯁꯤꯃꯛꯇꯗ ꯍꯦꯛ ꯆꯪꯂꯛꯏ꯫ ꯊꯧꯗꯧꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯁ꯭ꯋꯥꯃꯤꯖꯤ, ꯑꯩꯒ꯭ꯌꯥ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯈꯤꯕ, ꯃꯄꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯎꯍꯟꯕꯤꯈꯤꯕ ꯃꯤꯁꯛꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯅꯤ꯫ ꯍꯛꯆꯥꯡꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯕ꯭ꯔꯇ ꯀꯠꯂꯛꯄ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯄꯣꯊꯥꯕꯤꯅꯕ ꯍꯪꯒꯠꯆꯅꯤꯡꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯕ꯭ꯔꯇ ꯀꯠꯂꯤ ꯍꯥꯏꯕ? ꯍꯛꯆꯥꯡ ꯆꯣꯛꯊꯅ ꯎꯏ ꯍꯥꯏꯕꯗꯤ ꯑꯗꯨꯅꯅꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯕꯗꯤ ꯗꯥꯛꯇꯔ ꯑꯃꯇꯪ ꯌꯦꯡꯍꯟꯕꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅꯕꯒꯤꯅꯤ ꯁꯥꯍꯦꯕ꯫ ꯗꯥꯛꯇꯔꯅ ꯀꯥꯟꯅꯒꯅꯤ ꯅꯤꯡꯗꯦ꯫ ꯑꯩꯅ ꯊꯥꯖꯖꯕ ꯑꯃ ꯂꯩꯖꯩ꯫ ꯑꯣ, ꯕ꯭ꯔꯇꯒꯤ ꯀꯥꯟꯅꯕ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯁ꯭ꯋꯥꯃꯤꯖꯤ ꯐꯝꯂꯝꯕꯗꯒꯤ ꯍꯤꯞꯊꯔꯛꯏ꯫ ꯀꯥꯁꯤꯗꯥꯁ ꯆꯪꯂꯛꯇꯨꯅ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯈꯨꯌꯥꯗ ꯂꯩꯔꯤꯕ ꯐꯤꯗꯨ ꯆꯤꯡꯈꯠꯇꯨꯅ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯍꯛꯆꯥꯡꯗ ꯀꯨꯞꯄꯤ꯫ ꯑꯗꯨꯒ ꯃꯦꯍꯦꯔꯥꯂꯤ ꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯦꯍꯦꯔꯥꯂꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯏ, ꯍꯥꯏꯔꯛꯏ ꯁ꯭ꯋꯥꯃꯤꯖꯤꯗ, ꯁ꯭ꯋꯥꯃꯤꯖꯤ ꯑꯩ ꯆꯠꯆꯔꯒꯦ, ꯄꯣꯊꯥꯕꯤꯔꯣ꯫ ꯑꯩꯍꯥꯛ ꯃꯆꯤꯟ ꯃꯧꯄꯥ ꯑꯃꯨꯛꯇꯪ ꯄꯨꯖꯔꯛꯀꯦ, ꯃꯈꯣꯏꯕꯨꯁꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯍꯟꯖꯒꯦ꯫ ꯑꯩꯅ ꯍꯪꯒꯠꯆꯕꯗꯨ ꯌꯥꯕꯤꯗꯕ ꯌꯥꯗꯕꯅꯤ, ꯈꯨꯔꯨꯝꯖꯔꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯃꯦꯍꯦꯔꯥꯂꯤ꯫ ꯁ꯭ꯋꯥꯃꯤꯖꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯦꯍꯦꯔꯥꯂꯤ ꯑꯃꯨꯛ ꯈꯨꯔꯨꯝꯂꯝꯂꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫
ꯀꯥꯁꯤꯗꯥꯁꯅ ꯍꯧꯗꯣꯛꯂꯛꯏ꯫ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯄ꯭ꯔꯁꯥꯗꯤꯁꯤꯕꯨ꯫ ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯎꯃꯥꯄꯇꯤꯒꯤ ꯄ꯭ꯔꯁꯥꯗꯅꯤ, ꯌꯥꯝꯍꯟꯕꯤꯒꯅꯨ, ꯆꯥꯛꯈꯨꯝ ꯑꯃꯇꯪ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯕ꯭ꯔꯇ ꯀꯠꯂꯒ ꯑꯌꯨꯛꯇꯁꯨ ꯈꯖꯤꯛꯇꯪ ꯃꯀꯠꯂꯕꯗꯤ ꯀꯝꯗꯧꯅ ꯁ꯭ꯋꯥꯃꯤꯖꯤ? ꯁꯥꯍꯦꯕꯇꯨꯅ ꯍꯥꯏꯔꯝꯕ ꯗꯥꯛꯇꯔ ꯍꯥꯏꯕꯗꯨꯕꯨ? ꯗꯥꯛꯇꯔꯅ ꯀꯔꯤ ꯇꯧꯅꯤ ꯑꯩꯒ꯭ꯌꯥ? ꯃꯔꯅꯥꯏ ꯂꯥꯛꯆꯕ ꯍꯛꯆꯥꯡꯒꯤ ꯕꯤꯀꯥꯔꯅꯤ, ꯎꯃꯥꯄꯇꯤꯒꯤ ꯏꯆ꯭ꯌꯥꯅꯤ꯫ ꯁ꯭ꯋꯥꯃꯤꯖꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡ ꯃꯈꯥ ꯇꯥꯔꯛꯇꯦ ꯀꯥꯁꯤꯗꯥꯁ꯫ ꯁ꯭ꯋꯥꯃꯤꯖꯤꯕꯨ ꯌꯦꯡꯂꯒ ꯃꯔꯨ ꯂꯨꯛꯊꯩ꯫ ꯄ꯭ꯔꯁꯥꯗ ꯁꯦꯝ ꯁꯥꯔꯨꯔꯒꯦ ꯇꯥꯛꯂꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯟꯇ ꯉꯥꯏꯔꯕꯗ ꯁ꯭ꯋꯥꯃꯤꯖꯤ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ, ꯃꯃꯤꯠ ꯑꯅꯤꯃꯛꯇꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯏꯍꯥꯡ ꯍꯥꯡꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯥꯏꯀꯩ ꯃꯔꯤ ꯂꯩꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯈꯨꯜꯂꯛ ꯑꯁꯣꯝꯗ ꯑꯃꯤꯅ ꯑꯣꯇꯣꯔꯤꯛꯁꯣ ꯑꯃꯗ ꯁꯪꯕꯥꯅꯕꯤꯕꯨ ꯊꯩꯔꯤꯕ ꯆꯤꯡꯊ꯭ꯔꯥꯎꯄꯣꯛꯄꯤ ꯀꯦꯟꯇꯣꯟꯃꯦꯟꯠ ꯑꯦꯔꯤꯌꯥꯒꯤ ꯑꯋꯥꯡꯗ ꯂꯩꯕ ꯈꯨꯜꯂꯛ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯌꯨꯝꯗꯨ ꯂꯣ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯒꯤꯅꯤ꯫ ꯑꯣꯇꯣꯔꯤꯛꯁꯣꯗꯨ ꯊꯧꯖꯤꯜꯂꯛꯄꯗ ꯏꯃꯨꯡꯗꯨꯒꯤ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯌꯨꯝꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯃꯊꯣꯟꯗ ꯂꯦꯞꯂꯝꯕ ꯄ꯭ꯔꯣꯐꯦꯁꯔ ꯅꯕꯁꯨ ꯌꯦꯡꯊꯣꯛꯂꯛꯏ꯫ ꯔꯤꯛꯁꯣꯗꯨꯗꯒꯤ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯔꯕꯤ, ꯑꯁꯪꯕ ꯁꯥꯔꯤ, ꯑꯁꯪꯕ ꯕ꯭ꯂꯥꯎꯖꯒ ꯂꯣꯛꯅꯕ ꯌꯥꯔꯕ ꯚꯦꯅꯤꯇꯤ ꯕꯦꯒ ꯄꯥꯏꯔꯤꯕꯤ ꯑꯃꯤꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯄ꯭ꯔꯣꯐꯦꯁꯔ ꯅꯕ ꯍꯣꯕꯦ ꯍꯣꯕꯦ ꯀꯨꯝꯊꯔꯛꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯩ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯃꯥ ꯃꯊꯛꯇ ꯂꯩ, ꯑꯩ ꯂꯝꯕꯤ ꯆꯤꯡꯖꯒꯦ꯫ ꯀꯥꯃꯤꯟꯅꯔꯛꯏ ꯑꯅꯤꯗꯨ ꯃꯊꯛꯀꯤ ꯃꯊꯣꯟꯗ꯫ ꯃꯈꯥꯗ ꯂꯩꯍꯧꯕ ꯑꯍꯜ ꯂꯃꯟ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯁꯥꯔꯤ ꯁꯦꯠꯄꯗ ꯄꯛꯆꯅ ꯎꯔꯕꯤ, ꯀꯨꯆꯨꯟꯗꯧꯔ ꯉꯧꯔꯣꯛ ꯉꯧ, ꯃꯇꯧ ꯂꯩꯕꯤ, ꯇꯤꯡꯗ ꯌꯥꯡꯗ ꯆꯨꯝꯂꯕꯤ ꯑꯃꯤꯅꯥꯕꯨ ꯆꯦꯞꯊ ꯌꯦꯡꯍꯧꯔꯤ꯫ ꯃꯊꯛꯇ ꯑꯋꯥꯡ ꯏꯊꯪ ꯊꯪꯕ ꯀꯥꯒꯤ ꯊꯣꯡꯗ ꯈꯜꯂꯤꯕ ꯄꯦꯇ꯭ꯔꯛꯂꯩ ꯃꯆꯨꯒꯤ ꯔꯦꯁꯝꯒꯤ ꯄꯔꯗꯥꯗꯨ ꯄ꯭ꯔꯣꯐꯦꯁꯔ ꯅꯕꯅ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯀꯥꯒꯤ ꯃꯅꯨꯡꯗ ꯆꯧꯀꯤ ꯑꯃꯗ ꯐꯝꯂꯤꯕꯤ ꯁꯪꯕꯥꯅꯕꯤ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯛꯏ꯫ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯤꯕꯤ ꯑꯃꯤꯅꯥꯒ ꯍꯦꯛ ꯃꯥꯌꯣꯛꯅꯩ꯫ ꯎꯅꯕꯗ ꯑꯅꯤꯃꯛ ꯈꯣꯏꯔꯨꯝ ꯇꯧꯅꯩ꯫ ꯄ꯭ꯔꯣꯐꯦꯁꯔ ꯅꯕ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯈꯤ꯫ ꯑꯃꯤꯅꯥ ꯃꯇꯥꯗꯨ ꯌꯦꯡꯅ ꯀꯥꯒꯤ ꯃꯅꯨꯡ ꯆꯪꯂꯛꯂꯦ꯫ ꯆꯪꯂꯛꯂꯒ ꯂꯝꯌꯥꯏꯃꯛꯇꯗ ꯆꯞ ꯂꯦꯞꯄ ꯃꯇꯥꯕꯨ ꯁꯛꯆꯥꯟꯅꯅ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯎꯅꯕꯗ ꯑꯅꯤꯃꯛ ꯈꯣꯏꯔꯨꯝ ꯇꯧꯅꯩ꯫ ꯄ꯭ꯔꯣꯐꯦꯁꯔ ꯅꯕ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯈꯤ꯫ ꯑꯃꯤꯅꯥ ꯃꯇꯥꯗꯨ ꯌꯦꯡꯅ ꯀꯥꯒꯤ ꯃꯅꯨꯡ ꯆꯪꯂꯛꯂꯦ꯫ ꯆꯪꯂꯛꯂꯒ ꯂꯝꯌꯥꯏꯃꯛꯇꯗ ꯆꯞ ꯂꯦꯞꯄ ꯃꯇꯥꯕꯨ ꯁꯛꯆꯥꯟꯅꯅ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯁꯪꯕ꯭ꯔꯩꯂꯣꯛꯀꯤ ꯄꯨꯜꯂꯩ ꯂꯩꯌꯣꯟꯒꯨꯝ ꯃꯨꯗ꯭ꯔꯪ ꯇꯗꯦꯛꯄꯤ ꯈꯣꯏꯊꯨꯝꯅꯅ ꯎꯔꯕꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯗ ꯂꯦꯛ ꯆꯥꯔꯕꯤ ꯆꯟꯗꯟꯒꯤ ꯂꯩꯏꯅ ꯃꯨꯠꯂꯤ ꯄꯛꯆꯅ ꯊꯝꯕꯅꯦ꯫ ꯑꯃꯨꯕ ꯇꯥꯡꯖ ꯂꯤꯜꯍꯥ ꯃꯆꯥꯒꯨꯝ ꯂꯦꯡ ꯆꯠꯂꯤꯕꯤ ꯁꯝꯂꯥꯡ ꯁꯝꯖꯣꯏ ꯃꯈꯩꯅ ꯆꯔꯩ ꯐꯤꯇꯛꯅꯗ꯭ꯔꯕꯤ ꯍꯩꯖꯤꯡ ꯐꯥꯔꯕꯤ ꯍꯩꯔꯥꯡꯒꯨꯝ ꯇꯅꯤꯛ ꯄꯤ ꯊꯕꯥꯛ ꯉꯥꯟꯐꯝ ꯑꯃꯠꯇꯗ ꯍꯤꯛꯊꯗꯨꯅ ꯇꯥꯔꯛꯄꯅ ꯃꯄꯨꯡ ꯐꯥꯔꯕꯤ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯅ ꯑꯄꯥꯕ ꯂꯩꯆꯤꯜꯂꯛꯇ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯝ ꯑꯔꯣꯠ ꯑꯐꯣꯡ ꯁꯥꯟꯅꯕꯒꯨꯝ ꯎꯕꯅꯦ꯫ ꯁꯖꯤꯛ ꯊꯥꯕꯥꯒꯨꯝ ꯃꯤꯇꯥꯅꯐꯝ ꯑꯣꯏꯕꯤ ꯃꯃꯤꯠ ꯑꯅꯤꯅ ꯀꯨꯛꯇꯛ ꯇꯥꯅ ꯌꯦꯡꯏ꯫ ꯇꯕꯥꯔꯕꯤ ꯆꯤꯟꯕꯥꯟ ꯑꯅꯤꯅ ꯀꯥꯡꯂꯞꯇꯧ ꯃꯇꯥꯕꯨ ꯑꯣꯛꯆꯕꯗ ꯀꯐꯣꯏ ꯍꯩꯔꯨ ꯃꯥꯟꯕꯤ ꯌꯥꯇꯣꯟꯅ ꯏꯔꯪ ꯂꯪ ꯑꯃꯤꯅꯥꯗꯣ ꯃꯇꯥꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯑꯃ ꯆꯞ ꯂꯦꯞ ꯌꯦꯡꯏ꯫ ꯁꯪꯕꯥꯅꯕꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨꯅꯔ ꯈꯪꯗꯦ ꯃꯁꯥ ꯃꯊꯟꯇ ꯍꯟꯊꯅ ꯌꯦꯡꯊꯖꯩ꯫ ꯆꯧꯀꯤꯒꯤ ꯈꯨꯠꯄꯥꯏꯐꯝ ꯃꯛꯇꯗ ꯍꯤꯛꯊꯗꯨꯅ ꯇꯥꯔꯤꯕ ꯆꯔꯩ ꯐꯤꯗꯨ ꯈꯪꯆꯤꯡ ꯆꯤꯡꯈꯠꯆꯩ ꯊꯕꯥꯛ ꯉꯥꯟꯐꯝ ꯃꯛꯇꯗ꯫ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏ ꯏꯀꯥꯏꯔꯞ ꯇꯧꯅ꯫ ꯑꯗꯨꯒ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯆꯥꯒꯗꯧꯕꯒꯨꯝ ꯌꯦꯡꯂꯤꯗꯨꯕꯣ? ꯑꯃꯤꯅꯥ ꯁ꯭ꯋꯔ ꯆꯥꯎꯔꯞ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯊꯩ ꯍꯥꯏꯔꯛꯏ꯫ ꯑꯋꯣꯏꯅꯦ ꯁꯪꯕꯤ, ꯑꯩ ꯅꯪꯕꯨ ꯅꯍꯥꯟꯃꯈꯩ ꯎꯔꯝꯗ꯭ꯔꯤ꯫ ꯅꯛꯅꯃꯟꯕꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤꯁꯤꯡꯒꯤ ꯐꯖꯕꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯏ ꯑꯩꯍꯥꯛ ꯈꯪꯂꯝꯗ꯭ꯔꯤ꯫ ꯍꯩꯃꯥ, ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯇꯉꯥꯡꯉꯤ꯫ ꯉꯛꯀꯅꯤ ꯏꯕꯦꯝꯃ, ꯑꯩꯁꯨ ꯉꯛꯏꯕꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯃꯤꯅꯥ
ꯃꯇꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤ꯫ ꯃꯇꯥꯅ ꯏꯜꯂꯤꯕ ꯆꯔꯩ ꯐꯤꯒꯤ ꯐꯤꯖꯤꯟ ꯆꯤꯡꯈꯠꯂꯒ ꯃꯇꯥꯒꯤ ꯃꯀꯣꯛꯇ ꯀꯨꯞꯁꯤꯟꯕꯤ꯫ ꯍꯟꯗꯣꯛꯂꯒ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯌꯦꯡꯂꯝꯂꯒ ꯃꯇꯥꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯥꯏ꯫ ꯂꯨꯛꯊꯔꯛꯂꯒ ꯌꯦꯠꯀꯤ ꯈꯖꯥꯏꯗ ꯀꯜꯂꯛ ꯄꯦꯟꯅ ꯆꯨꯞꯄꯤ꯫ ꯀꯔꯤ ꯇꯧꯗ ꯁꯥꯅ ꯍꯟꯗꯣꯛꯈꯤ꯫ ꯃꯇꯥꯅ ꯐꯝꯂꯝꯕ ꯆꯧꯀꯤꯗ ꯏꯔꯦꯟ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯕ? ꯑꯗꯨꯛ ꯇꯍꯥ ꯇꯍꯥ ꯆꯠꯂꯤꯕꯣ? ꯏꯃꯥꯗꯣ ꯏꯉꯥꯎ ꯉꯥꯎꯔꯦ, ꯂꯥꯏꯃꯁꯨ ꯆꯣꯞꯆꯈ꯭ꯔꯦ꯫ ꯑꯩ ꯉꯥꯎꯔꯕꯃꯛꯅꯤ ꯑꯃꯤ, ꯃꯥꯏꯊꯣꯡ ꯂꯩꯗ ꯂꯨꯏ꯫ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯍꯥꯛꯊꯛꯀꯤ ꯍꯣꯏ ꯏꯕꯦꯝꯃ, ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯛꯂꯅꯤ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯦ, ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯥꯡꯅꯔꯤꯗꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯕ ꯐꯥꯎꯕ ꯈꯥꯡꯈꯤꯕꯤ ꯅꯪꯅ ꯑꯗꯨꯛ ꯉꯥꯏꯉꯝꯗ꯭ꯔꯤꯕꯕꯣ? ꯏꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯂꯝꯕ ꯑꯩꯒꯤ ꯆꯤꯟ ꯍꯪꯕ꯫ ꯀꯔꯤ ꯈꯨꯝꯈ꯭ꯔꯦ? ꯅꯝꯗꯨꯅ ꯐꯥꯕꯅꯤꯀꯗꯤ ꯍꯥꯏꯈꯤꯗꯦꯀꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ! ꯑꯗꯨꯕꯨ ꯑꯗꯨꯃꯛꯇꯤ ꯇꯥꯒꯦ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯇꯍꯥ ꯇꯍꯥꯔꯤꯕꯣ? ꯇꯨꯔꯣꯟꯅꯕꯕꯨꯗꯤ ꯆꯥꯔꯣꯟꯅꯕꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯨ ꯇꯧꯔꯕꯣꯏꯔꯦ? ꯑꯩ ꯂꯩꯕꯗꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯂꯣꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯌꯦꯡꯂꯦ ꯇꯨꯀꯠꯆꯅꯤ꯫ ꯍꯥ ꯑꯗꯨ ꯑꯗꯥ ꯏꯆꯤꯟꯁꯤꯅ ꯄꯟꯅꯤꯡꯗꯦ꯫ ꯏꯃꯥꯕꯨ ꯑꯗꯨꯛ ꯊꯤꯅ ꯆꯩꯔꯛꯄꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ, ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ꯫ ꯕꯕꯥꯅ ꯏꯃꯥꯕꯨ ꯂꯧꯕꯗ ꯈꯟꯕꯤꯍꯧꯗ꯭ꯔꯥ? ꯑꯩꯁꯨ ꯍꯦꯛ ꯈꯨꯝꯃꯨꯔꯦ꯫ ꯅꯪꯁꯨ ꯍꯛꯃꯟꯗ꯭ꯔꯣ? ꯑꯆꯨꯝꯕꯅꯤ, ꯈꯜꯂꯨꯔꯒ ꯑꯩ ꯍꯧꯖꯤꯛꯇ ꯂꯩꯐꯝ ꯈꯪꯂꯛꯇꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯅ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ, ꯑꯩꯒ ꯅꯪꯒ ꯇꯤꯟꯅꯔꯛꯄ, ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯃꯇꯥꯡꯗꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡ ꯑꯩ ꯀꯅꯥꯃꯠꯇ ꯇꯤꯟꯅꯔꯨꯗꯦ꯫ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯀꯤꯕꯗꯒꯤꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯅ ꯏꯃꯥꯒ ꯑꯩꯒ ꯑꯕꯣꯛꯀꯤꯗ ꯂꯩꯕ ꯍꯥꯛꯇꯛꯇ ꯏꯅꯦꯗꯨꯅ ꯑꯩꯈꯣꯏꯗ ꯇꯧꯈꯤꯕ꯫ ꯃꯥꯃꯗ ꯑꯩꯅ ꯏꯄꯥꯅꯤ ꯅꯤꯡꯗꯨꯅ ꯕꯕꯥ ꯀꯧꯈꯤꯕ꯫ ꯃꯥꯃꯒꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯄꯥꯅꯤ ꯅꯪꯒꯤ ꯅꯠꯇꯦ, ꯅꯄꯥꯗꯤ ꯃꯥꯡꯈ꯭ꯔꯕꯅꯤ, ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯥꯒ ꯌꯩꯅꯕꯗ ꯃꯃꯥ ꯏꯅꯦꯗꯨ ꯌꯥꯎꯅ ꯑꯩꯕꯨ ꯁꯥꯊꯤꯅ ꯐꯨꯈꯤꯕ꯫ ꯑꯕꯣꯛꯀ ꯏꯃꯥꯒꯅ ꯀꯌా ꯀꯞꯈꯤꯕ ꯑꯩꯍꯥꯛ ꯀꯥꯎꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯔꯒ ꯑꯕꯣꯛꯅ ꯏꯃꯥꯒ ꯑꯩꯒꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯄꯨꯕꯤꯔꯛꯈꯤ꯫ ꯕꯕꯥꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯗ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯄꯥꯅꯤ ꯇꯥꯛꯄꯤꯈꯤ꯫ ꯑꯩ ꯀꯌꯥꯗ ꯍꯔꯥꯎꯈꯤꯕ,ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯈꯤꯕ ꯁꯥꯡꯂꯕ ꯋꯥꯔꯤꯅꯤ꯫ ꯅꯉꯣꯟꯗ ꯐꯥꯎꯕ ꯁꯦꯡꯅ ꯇꯝꯈꯤꯗ꯭ꯔꯤ꯫ ꯃꯇꯨꯡ ꯀꯥꯏꯅꯊꯪ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯍꯥꯛꯇꯛꯇ ꯅꯣꯡꯃ ꯑꯣꯖꯥ ꯑꯃꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯋꯥ ꯍꯪꯂꯛꯄꯗ ꯑꯩꯅ ꯕꯕꯥꯒꯤ ꯋꯥ ꯈꯨꯝꯂꯨꯕꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯊꯥꯖꯔꯝꯕ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤꯕꯗ ꯅꯠꯇꯅ ꯀꯌా ꯏꯀꯥꯏꯕ ꯅꯪꯈꯤꯕ, ꯀꯞꯈꯤꯕ, ꯏꯃꯥꯕꯨꯅ ꯀꯌా ꯇꯨꯀꯠꯆꯈꯤꯕ꯫ ꯃꯗꯨꯒꯤ ꯋꯥ ꯏꯃꯥꯗ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅ ꯈꯔ ꯏꯀꯥꯏꯅ ꯈꯥꯡꯈꯤ꯫ ꯀꯞꯈꯤꯕ, ꯑꯕꯣꯛꯅ ꯀꯞꯈꯤꯕ, ꯑꯩꯒꯤ ꯌꯦꯡꯗꯨꯅ ꯃꯤꯅꯝꯈꯤꯕꯅꯤ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯣꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯍꯤꯡꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯍꯥꯛ ꯍꯦꯛ ꯈꯜꯂꯨꯕꯗ ꯁꯤꯅꯤꯡꯂꯤꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯆꯪꯖꯅꯤꯡꯉꯥꯏ ꯂꯩꯇꯕ, ꯃꯊꯟꯇ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯑꯃ ꯂꯩꯇꯕ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯄ ꯅꯠꯇꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯕꯣꯛꯅ ꯇꯧꯈꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯈꯪꯂꯛꯄꯗ ꯑꯩꯅ ꯑꯕꯣꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯕꯥꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯄꯨꯝꯅꯧ ꯅꯧꯂꯛꯂꯝꯃꯤ꯫ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯐꯔꯦ ꯇꯣꯛꯂꯁꯤ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯈꯪꯂꯦ꯫ ꯅꯀꯣꯛ ꯆꯤꯛꯇꯨꯅ ꯇꯣꯛꯂꯔꯅꯤ꯫ ꯑꯩꯍꯥꯛ ꯇꯁꯦꯡꯕꯃꯛ ꯑꯣꯖꯥꯒ ꯃꯆꯠꯂꯒꯦ ꯊꯣꯛꯂꯛꯄ ꯅꯠꯇꯦ, ꯑꯩ ꯁꯤꯔꯨꯔꯒꯦ ꯊꯣꯛꯂꯛꯄꯅꯤ꯫ ꯆꯤꯡꯖꯨꯝ ꯇꯨꯔꯦꯟꯗ ꯆꯣꯡꯊꯔꯒꯦ ꯅꯤꯡꯗꯨꯅ ꯈꯥ ꯄꯥꯡꯅ ꯆꯦꯟꯊꯔꯨꯕꯗ ꯃꯍꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯐꯥꯔꯔꯦ꯫ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯩꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯐꯥꯔꯒ ꯌꯨꯝꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯒꯅꯨ, ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗ ꯅꯪꯒꯤꯗ ꯑꯃꯨꯛ ꯆꯠꯁꯤ ꯍꯥꯏ꯫ ꯃꯗꯨꯁꯨ ꯑꯩꯍꯥꯛ ꯌꯥꯔꯝꯗꯦ꯫ ꯑꯩꯍꯥꯛ ꯀꯅꯥꯕꯨꯁꯨ ꯑꯣꯠꯅꯤꯡꯂꯝꯗꯦ꯫ ꯃꯃꯩꯗ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯅꯝꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯏꯃꯥꯕꯨ ꯀꯧꯔꯨꯒꯦ ꯍꯥꯏ꯫ ꯑꯩꯅ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯥꯡꯗꯨꯗ ꯁ꯭ꯋꯥꯃꯤꯖꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯈꯤꯕ ꯕꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯅꯥꯛꯇ ꯆꯠꯂꯁꯤ, ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯕꯔꯗꯨ ꯑꯔꯦꯝꯕꯅꯤ ꯍꯥꯏꯔꯨꯁꯤ, ꯃꯍꯥꯛꯄꯨꯗꯤ ꯈꯪꯍꯜꯂꯝꯁꯤ꯫
ꯁ꯭ꯋꯥꯃꯤꯖꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯈꯤꯕ ꯏꯄꯥꯃꯛꯅꯁꯨ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯊꯥꯖꯗꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩꯅ ꯈꯜꯂꯝꯕꯗꯨ ꯂꯥꯜꯂꯕ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯁꯪꯕꯥꯅꯕꯤ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯑꯃꯤꯅꯥꯅ ꯍꯥꯏ, ꯁꯪꯕꯤ, ꯑꯩ ꯈꯪꯂꯦ, ꯅꯨꯄꯤꯅ ꯅꯤꯡꯇꯝꯕ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯨ꯫ ꯅꯪꯅꯅꯦ ꯂꯣꯠꯂꯩ ꯄꯥꯠꯂꯩ ꯇꯧꯕꯗꯨꯗ ꯕꯕꯥꯗ ꯂꯥꯏ ꯇꯣꯡꯕꯅꯤ꯫ ꯕꯕꯥꯒꯤ ꯃꯄꯨꯛꯆꯦꯜ ꯑꯩ ꯈꯪꯏ꯫ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯏꯃꯥꯕꯨ ꯕꯕꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕ ꯍꯧꯅꯗꯦ꯫ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯏꯃꯥꯅ ꯀꯌꯥꯝ ꯀꯞꯂꯝꯃꯤ ꯅꯪ ꯈꯪꯉꯣꯏ꯫ ꯕꯕꯥꯁꯨ ꯑꯔꯦꯝꯕꯗ ꯏꯀꯥꯏꯔꯝꯂꯒꯅꯤ꯫ ꯍꯧꯈꯤꯕ ꯋꯥ ꯍꯧꯈ꯭ꯔꯦ, ꯃꯗꯨ ꯀꯥꯎꯊꯣꯛꯂꯁꯤ꯫ ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ? ꯇꯞꯊꯔꯕꯗꯤ ꯐꯠꯇꯦ꯫ ꯕꯕꯥꯅ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯍꯧꯋꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯉꯥꯏꯗꯅ, ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯇꯦꯛꯂꯕꯅꯤꯅ ꯅꯅꯤꯡꯇꯧꯅ ꯏꯔꯨꯖꯕ ꯐꯪꯂꯒꯅꯤꯗꯅ꯫ ꯅꯨꯄꯤꯃꯆꯥ ꯄꯨꯡꯀꯛ ꯆꯥꯎꯔꯕꯤ ꯑꯃꯅ ꯕꯤꯁꯀꯨꯠꯅꯆꯤꯡꯕ ꯑꯆꯥ ꯑꯊꯛ ꯈꯔꯒ ꯆꯥꯒ ꯄꯨꯔꯛꯂꯦ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯅꯝꯂꯒ ꯇꯨꯃꯤꯟ ꯆꯦꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯋꯥꯔꯦꯝꯗꯨ ꯇꯧꯔꯛꯀꯅꯨ꯫ ꯆꯥꯗꯨ ꯊꯛꯎ, ꯏꯪꯈ꯭ꯔꯅꯤ꯫ ꯅꯪ ꯍꯌꯦꯡ ꯉꯟꯇꯥ ꯑꯃꯨꯛ ꯂꯥꯛꯈꯣ꯫ ꯇꯥꯟꯅꯅꯤꯡꯕ ꯋꯥ ꯂꯩ꯫ ꯆꯥ ꯄꯥꯏꯈꯠꯅꯩ꯫ ꯑꯩꯕꯨꯗꯤ ꯂꯥꯛꯀꯦ꯫ ꯉꯁꯤꯗꯒꯤ ꯂꯩꯌꯨ ꯍꯥꯏꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩꯒꯤ ꯃꯤꯠꯌꯦꯡꯅꯔ ꯈꯪꯗꯦ, ꯌꯥꯝꯅ ꯈꯝꯕꯟ ꯆꯥꯎꯅ ꯎꯏ꯫ ꯑꯗꯨꯒꯅꯦ, ꯋꯥ ꯑꯃꯒ ꯍꯥꯏꯕꯤꯒꯦ꯫ ꯋꯥ ꯄꯉꯥꯡ ꯉꯥꯡꯗꯕ, ꯌꯦꯡꯗ ꯃꯌꯦꯡꯕ ꯃꯤꯁꯦ ꯃꯅꯨꯡ ꯐꯥꯎꯅ ꯎꯒꯟꯕꯅꯤꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯑꯃꯤꯅꯥꯅ ꯁꯪꯕꯥꯅꯕꯤꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯛꯄꯥꯟꯅꯅ ꯀꯣꯜꯂꯒ ꯅꯥꯄꯆꯤꯛꯅ ꯀꯔꯤꯅꯣꯃ ꯍꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯆꯥ ꯍꯦꯛ ꯊꯛꯆꯤꯜꯂꯨꯕ ꯃꯇꯥꯡ ꯊꯣꯛꯎꯔ ꯃꯥꯜꯂꯦ꯫ ꯁꯪꯕꯥꯅꯕꯤ ꯆꯥꯗꯨ ꯍꯥꯕ ꯃꯈꯩ ꯅꯣꯛꯂꯛꯏ꯫ ꯑꯃꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯁꯥꯅ ꯐꯤꯕꯝ ꯍꯟꯖꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯈꯥꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ, ꯃꯥꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯃꯤꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯑꯃ ꯇꯥꯔꯛꯏ꯫ ꯑꯃꯤꯅꯥꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯌꯨꯠꯊꯣꯡꯗꯒꯤ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯒꯤ ꯑꯄꯥꯒ ꯑꯃꯤꯔꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨ ꯎꯏ꯫ ꯁꯪꯕꯤ, ꯑꯄꯥꯒ ꯑꯃꯤꯔꯒ ꯂꯥꯛꯂꯦꯅ ꯍꯥꯏ꯫ ꯍꯩꯃꯥ, ꯀꯝꯗꯧꯅꯤ? ꯑꯩ ꯑꯄꯥꯒ ꯎꯅꯕ ꯉꯝꯖꯔꯣꯏ꯫ ꯅꯪ ꯊꯣꯛꯈ꯭ꯔꯣ, ꯀꯩꯅꯣꯝꯃ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯣ꯫ ꯍꯌꯦꯡꯗꯨ ꯀꯥꯎꯅꯨ, ꯉꯟꯇꯥ ꯂꯥꯛꯎ꯫ ꯐꯔꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯃꯤꯅꯥ ꯄꯔ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯄꯥꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯂꯥꯟꯁꯤꯜꯂꯛꯄꯗ ꯃꯥꯅ ꯈꯥꯝꯂꯦ꯫ ꯑꯄꯥ, ꯑꯩꯕꯨ ꯊꯤꯔꯛꯂꯤꯕ꯭ꯔꯥ? ꯆꯠꯂꯁꯤ, ꯌꯨꯝꯗ ꯉꯥꯡꯅꯔꯨꯔꯁꯤ꯫ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯔꯝꯕꯅ ꯐꯠꯇ꯭ꯔꯅꯦ? ꯍꯧꯅꯗꯦ ꯑꯄꯥ, ꯅꯨꯄꯤꯅ ꯂꯥꯛꯄꯗꯤ ꯂꯥꯛꯄꯅꯤ꯫ ꯃꯄꯥ ꯃꯇꯣꯅꯕꯨ ꯆꯦꯟꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯎꯅꯕ ꯍꯧꯅꯕ꯭ꯔꯥ? ꯑꯃꯤꯔꯅ ꯅꯣꯛꯇꯨꯅ ꯍꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯗ꯭ꯔꯦꯅꯦ? ꯌꯥꯗꯦ, ꯆꯠꯂꯁꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ꯫ ꯃꯦꯍꯦꯔꯥꯂꯤ ꯃꯆꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯍꯟꯗꯣꯔꯛꯂꯦ꯫ ꯒꯥꯔꯤꯗ ꯀꯥꯈꯠꯃꯤꯟꯅꯔꯕꯗ ꯑꯃꯤꯔꯅ ꯃꯆꯦꯝꯗ ꯂꯣꯜꯂꯞꯅ ꯍꯥꯏ, ꯏꯆꯦ, ꯑꯩꯈꯣꯏ ꯆꯥꯆꯥ ꯎꯅꯕ ꯆꯠꯀꯗꯧꯔꯤꯗꯣ ꯑꯋꯣꯏꯕꯔꯅꯦ ꯑꯄꯥ? ꯆꯥꯆꯥ ꯎꯅꯗꯧꯔꯤꯕ꯭ꯔꯥ? ꯎꯅꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯆꯥꯆꯥꯗꯨ ꯃꯁꯥꯁꯨ ꯌꯥꯝꯅ ꯉꯝꯍꯧꯗꯦ, ꯑꯃꯤꯔꯕꯨꯁꯨ ꯌꯥꯝꯅ ꯍꯪꯍꯧꯏ꯫ ꯑꯄꯥ ꯎꯅꯔꯨꯔꯕ꯭ꯔꯥ? ꯎꯅꯔꯨꯔꯦ, ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ꯫ ꯅꯪꯁꯨ ꯌꯥꯎꯔꯣ꯫ ꯒꯥꯔꯤꯗꯨ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯑꯗꯨꯝ ꯊꯧꯒꯠꯂꯛꯇꯨꯅ ꯁꯍꯔꯒꯤ ꯆꯔꯥꯡꯅꯕꯗꯨ ꯇꯨꯡꯑꯣꯏ ꯊꯝꯂꯝꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯂꯣꯉꯥ ꯆꯤꯡꯒꯤ ꯆꯤꯡꯗꯨꯝ ꯃꯆꯥꯗꯨꯒꯤ ꯆꯤꯡꯈꯣꯡ ꯐꯪꯂꯛꯂꯕꯗ ꯒꯥꯔꯤꯗꯨ ꯊꯅꯝꯂꯦ꯫ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯡ ꯃꯆꯥꯗꯨ ꯀꯥꯈꯠꯂꯛꯇꯨꯅ ꯎꯃꯥꯄꯇꯤꯒꯤ ꯃꯟꯗꯤꯔ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯖꯥꯇ꯭ꯔꯤ ꯈꯔꯒ ꯑꯩꯒ꯭ꯌꯥ ꯀꯥꯁꯤꯗꯥꯁꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯑꯩꯒ꯭ꯌꯥ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯕꯗ ꯆꯦꯟꯊꯣꯛꯂꯛꯏ꯫ ꯁ꯭ꯋꯥꯃꯤꯖꯤꯃꯛꯅ ꯚꯛꯇꯤ ꯀꯠꯈꯤꯕ ꯅꯨꯄꯥꯅꯤ ꯑꯩꯒ꯭ꯌꯥꯅ꯫ ꯁꯥꯍꯦꯕꯅ ꯑꯃꯨꯛ ꯇꯟꯍꯟꯕꯤꯔꯛꯄꯕꯨ ꯁ꯭ꯋꯥꯃꯤꯖꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯛꯄꯤꯈꯤꯕ ꯂꯩꯕ꯭ꯔꯥ? ꯑꯩꯒ꯭ꯌꯥ, ꯁ꯭ꯋꯥꯃꯤꯖꯤꯗ ꯑꯩꯅ ꯉꯁꯥꯏ ꯋꯥ ꯑꯃ ꯍꯪꯒꯠꯆꯔꯝꯕꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯐꯅꯤ, ꯑꯩ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯔꯨꯒꯦ꯫ ꯀꯥꯁꯤꯗꯥꯁ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯆꯪꯍꯜꯂꯛꯎ ꯇꯥꯛꯄꯤꯔꯛꯇꯨꯅ ꯑꯃꯨꯛ ꯄꯥꯎꯗꯨ ꯍꯟꯗꯣꯛꯂꯔꯦ꯫ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯕꯗ ꯁ꯭ꯋꯥꯃꯤꯖꯤ ꯑꯃꯤꯔꯕꯨ ꯍꯦꯛ ꯎꯕꯗ ꯐꯃꯨꯡꯗꯒꯤ ꯋꯥꯅ ꯀꯨꯝꯊꯔꯛꯇꯨꯅ ꯆꯦꯖꯦꯠ ꯀꯣꯜꯂꯤ ꯑꯉꯥꯡꯗꯨꯕꯨ ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯑꯣꯟꯅ ꯑꯣꯟꯅ ꯆꯨꯞꯄꯤ, ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤ꯫ ꯑꯃꯤꯔ, ꯂꯥꯎ, ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯁꯤ꯫ ꯏꯕꯦꯝꯃ ꯐꯝꯃꯨ ꯃꯣꯔꯥꯗꯨꯗ, ꯁꯥꯍꯦꯕꯁꯨ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯃꯤꯔꯕꯨ ꯃꯈꯨꯠ
पाइदुना चिंसिल्लगा फमली मागी फमुंगमक्तदा चाचा अखोइदा लाक्त्रदि कैदौरे हंगलई अमीरना हक्चांग ngамददुना लाक्पा ngамदबनी नहाक साउरब्रा हक्चांग हेक ngамबगा लाक्के नंगी पाम्बोमदा सोकपदु फरब्रा डॉक्टर ने येंगबदगी फरे नंगी डॉक्टर येंगहंदरा अमीनाना हाय अमीर चाचादा नंग हायबा हौनदे चाचा सु हायगनु स्वामीजी हायु हायबा थोक्तेदा चाचा अदुम कौगेदा याद्रने चाचा करीगी यादतगे इचाना कौनिंगबता कौ नचेन हायबा लौरुनु ऐसे चाचानी नचेगा नंग अनीगी चाचा डॉक्टर चटप याद्रा मखोइना येंगलबदी हेक्ता फबनी अपा चाचाबु डॉक्टर पुसीबा कोना चची आई डॉक्टर की हिदाक चारी सिबु चाचा की युमला आईगी युमनी नहानमुक चटप लंबीदुदी नतेना स्वामीजी मेहराली रोमदा येंगलई अनिमग मिट चानै अदुगा इचे अमा लई हायबदुदी स्वामीजी खंगप्रे खंबगुम तवी तुमिन लैनै अमीर स्वामीजी ना करी खुमलकपगे गायबगुम तंगक तंगक येंगना लई मरु लुकथरंबदगी ममाय ममित तंगांग तंगांग अमीर रोमदा हाइफेट येंगलगा खुमलई स्वामीजी अइना असाई खुमबदो ओनखरे अइना लैरिबसिदी मी युमनी अइना तांगलिबनी असेंगबा युम नत्तेदा नचेदुदी अइगी युमदा लैबनी नोमा चलुसी कैदौंगै अनाबा फरगा अमु काउनिको चाचा अइ यामना उननिंगी स्वामीजी लैबम खंगदना उई मेहराली मपा मचा अनीजु मरु लुकथदुना खंगनै अमीरना तफिंग थमिंग अमुक हायरई अखोई इचेगी मता इचे संजु लुहोंगदौरी हयेंग नहाक चेनख्रे अखोईगी इचेगी खंगदे स्वामीजी अमीनादा येंगलई अमीना मरु लुथै चुम्ब्रने इबेमा चुम्मी चाचा स्वामीजी महाक चेनख्रे कनादनो नहान लोइना रखिबा ओ मरक थतुना अमीरना अमुक हायरई अइदी चाचा नंगा उनाबा फंगनी थाजरुद्रे अइ कयाम कपी नंगदी खंगलमलोय मीगी मयुमनी हायरबदी अखोइदा लैरुसिबा अमीर मपादा अदुगा मचेमदा येंगलई मखोइगी वा गायबगुम तवी स्वामीजी आंगांगदुबु येंगलगा ममित्ता इरा चेली पाखुम पिरक्त्रबदा अमीर मरु लुकथकी मेहरालीना मचाबु थेमजिली अमीर स्वामीजी की हक्चांग ngамद्री हौजिक उनारेदना अमुकसु लाक्सी चाचागी हक्चांग फरगा अखोई लौरसी मपाना हायबदु ताबदा अमीर खोइरुम तौना मागी चाचादा येंग थोकलई मेहरालीना मखा ताथरई अखोई लाक्चरीबसी अइना आसाय हायजरंबा अदुगिनी मचिन मौपासु स्वामीजीबु खुरुमहनके तौबनी मसी मतंगदी असायगी वा हायबदी अइना असाय हायजरंबा अइना लाउथोकजखिबा सेनफमदुगी वानी अवाबा कया मायोगनादुना अमीरबु थिबिखिबा अमीरबु युम यौहनबिरकपा असि चाचानानी हायबसी अइ मुन्ना खंजरगा लेपचरबनी अहाक पैसादु पुजरकले मसी कजगे लाक्चबनी इपा इचा अखोय स्वामीजी नोक्लई मचाबु कन्ननबा होनबदा अवाबा खांगबगी मसिबु अमीनाना हाय चाचा अदोमदा खनबिगनु अपागी वासक ngakchage हायबनी अमीरगी यायफनबगीदमकनी अमीरना हंगी करीनो इचे नंगबु थीबा फंगलक्त्रबदा अपाना नहाकबु थीदुना पुरकपा मीदा लुपा 10,000 पीगनी हायदुना पाउतेसिंगदा लाउथोखिबनी चाचाना नंगबु थीबिरखिदना अदुगी चाचादा सेंदु लौबियु हायबदा चाचाना याद्रिबा करिगिनो चाचा मीना लौजखिनी नहान नंगबु फुखिबा नुपादुना लौगे हायरकनिको चाचाना याद्रगा इचेदुदा पिरुसिरा इचे अइ पीगे चाचादा मपाना पिरई चामा चपी नोट की चबुन अनि अमीरदा अमीरना अमुक चाचागी खुता हापी चाचा से लौरो चाचाना लौरो रोय हायरगा इचेगी लेफमदु ताउ अखोय चलुगे स्वामीजी पुंपम पंगथरबा मी अमगुम अमीरबु मुन्ना येंगलगा होय माय अमता हायरखिद्रे ममित अनीमग मपीरा चेली मपाना ताक्तुना मचा अनीमग स्वामीजीदा खुरुमलमी मासु खुरुमी स्वामीजी नोंथरक्तुना अहुमदुबु कोली अदुगा हायरई साहेबना याबिद्रबनीना सेनफम असि लौरबा हायबदुनी सेंदु लौरगा आइगा कासीबु कौरई
काशीदास चंगरकले स्वामीजी की मांग लेपलरे स्वामीजी ना अग्या साहेब ना आइगिनी हाइदुना लुपा लिसिंग कुन खक पिबीरी मसीदगी लुपा लिसिंग अहुमदंग खाइदोकपियु अरेंबना उमापति की चरण दखतपियु सेल मयूमदु पिरई अग्यादा काशीदास इंगक ngakna लौशिल्ली लुपा लिसिंग अहुमदो अमुक्तंग थिदोकपिरउ अग्या काशी लेपलंबदगी फमथरक्तुना नोट मपुन अमा थोकलगा हारिबा सेनफमदु थिदोकले अदुगा स्वामीजीदा अमुक लानसिलाई स्वामीजीना पैसादु अमीनादा पिरकले इबेमा लौ पैसासी अमीना मपादा येंगलई मेहराली करीसु हाइरक्ते अमीना पैसादु लौरे स्वामीजीना नोक्तुना हाइरई लिसिंग अहुमदु नहाकी लिसिंग अमा अमीरगी अमा अदुगा नंगी नता लुहोंगदौरिबी अदुगी लिसिंग अमनी नखोइना चानिंगबा मचाव आइगिदी करीसु तौनिंगाई लेते ngamnamak umapati da kathoklabani nachinnopa nakhoigi mangalgidamak aigana umapati gi mandir na chingba semba saningbadu ubiraduna kripa tawbirabani umapati ki charanda katpiruro aigana debalai asigi damak apamba mawongda sinnabiu aiga kasi pesadu puduna chingai thokre meherali na hairai स्वामीजी असुक नुंगाइबा नुमित अमा पुंसिदा अमुक थेंगरकनी हाइबा थाजदे इबेमा नंगी चाचाना ना खोइगी पीरिबा अदुना अपाम तौजो अदुगा नातागी दुसु हेक योबगा मंगोंदा पीरुसी अमेरना हाय आइगिदे अमीदा तुंसिन हनगनी अदुगाने इचे संगिदु आई पीगे को चुमी इचाना पीगदोबनी आई पीगे चाचा आइगा कासी चिंगई अमुक लाई सेल मायूमदुगा लाई की प्रसाद हैरुक हैरा खरा पुदुना साहे प्रसादी लफोय लतांग खरा सी फंबियो अखोगी लेसबा हाइबबु असि मंगारे लाइबक फबनी एग्या प्रसाद तो लौरगा येली मचा अनिदा स्वामीजी ना हाय चाव इचा सा मंगल ओइगनी हराव हराव लौई मचा सिंगना स्वामीजी एगी निंगब थुंजरे स्वामीजी दी हक्चांग ngамदबगा यामना वाबिरम लगनी नुमिचु थेंजिलकले अखोयुसु हंजाखरके स्वामीजी सु पोथाबिरो इबेमा नचिनोपा खुरुमु स्वामीजीबु अनिदु स्वामीजीबु खुरुमजरे मंगल ओयु चचालाखिनी नोंमा हक्चांग खरा फरकपदा साहेब लेंबिरो बेगम साहेब दा सलाम तौजरे इदंबियु अमीर नमागी चचाबु येंगलगा खुरुमी नोक्तुना हाय चचा अखोय चले मखोय अहुम कादुदगी थोखरे आइगा काशीदास अहुम दुबु थिंदोगलई लंपाकी अरोइबा मचिन फावबा थिंदोगलुरगा हंजिलकपदा मंदिर की मनाक अदुवाइदा लैरमलिबा जात्रीसिंग स्वामीजी की हक्सांग ngамदबगी उनजनिंगबा खरना उनबा यारोइद्रा हाइबगी हंगी अग्यादा स्वामीजी की हक्सांग की लैरिबा अवस्था मयामदुदा सेंगना खंगहली निंगबा काइना हनखिबसु यावी उमापति की दर्शन तौखिगनी ngainabसु यावी मरक असिदा मियोय मितौ फरबा पाखंग अमा चिंगै चंगलई अग्यागी नाकता करीगुंबा अमता हंगजहौगे मिंग हेक्ता पंजरगे बामुन काशीदास हाइबसिबु अग्या ओइबिरब्रा मानी इबुंगो इयामबनी स्वामीजी की दर्शन गिरा होय दर्शन सु तौजनिंगबनी अदुबु हक्चांग ngамदुना लेरे हाय चुमी इबुंगो हक्चांग ngамदुना ले स्वामीजी दी कानद्रबा पुंसी असे यामना थुना नांथोक चखिबा असितनी आइना निजरिबसी काशीदास हारिबदु तारगा अमुकसु येंगी स्वामीजीदा अदुबु स्वामीजीदी यामना तामलबा मिदेंग अमदा असुम येंगलिबगुम तौरी काशीदास असुम लेपलंबदगी ममाय लेथोकलगले असाय पिरंबा चिठीदु चिंगै निंगसिंगलकपगुम अमुक लेसिलई आई काउथोकलुरे नुपा मचा पाखंग अमना अथुबनी हाइदुना चिठी अमा स्वामीजीगिनी हाइना पिरमी हौजिक्तनी हाइरगा चिठी खाउदु लानसिलई स्वामीजीदा चिठी हाइबा अथुबा कनागिनो हाइरगा स्वामीजी हिपना चिठीदु लवी संध्या आरती की मतम ओइरकलदुना आइग्यासु मखुत्ता पाइरंबा पैसा मयामदु उबु मचा अमदा तनहाब हापचिले स्वामीजीना चिठीदु पाबदा नुंगाइनबा थाउमै मचा अमा चुखतलगा स्वामीजीगी नाकता थनमलगा महाक होबे होबे थोकरे स्वामीजी हिलंबदगी हौगतलक्तुना फमले चिठी खाउदु सेगाइरगा मनुंगदा यावरमलिबा चिठीदु फाक्तोक्तुना पार असुम पारी अमुक अनिरक कयारकनो खंगदना पाना पाना नुंसा फुरई कुचु ओनबगुम तवी कनासु लेतबा कादुगी माइकई मरी येंगी अमुकसु चिठीदु थुपचिल्ली मपांदा संध्या आरती की पुंग इशैना पुंगनिन निल्ली
ꯁ꯭ꯋꯥꯃꯤꯖꯤ ꯑꯥꯔꯇꯤ ꯌꯥꯎꯒꯦ ꯈꯟꯕꯅꯔꯥ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯒꯦ ꯍꯥꯏꯕꯒꯨꯝ ꯃꯈꯣꯡ ꯑꯅꯤꯃꯛ ꯊꯥꯡꯊꯔꯛꯏ, ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯍꯧꯒꯠꯂꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯄꯥꯏ ꯆꯤꯊꯤꯗꯨ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯏꯍꯥꯛꯇꯛꯀꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯩ ꯆꯨꯔꯕ꯫ ꯃꯍꯥꯛ ꯋꯥꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯇꯅꯤꯛ ꯇꯔꯪꯗ ꯆꯠꯄꯗꯧꯅ ꯊꯣꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯈꯣꯡ ꯊꯥꯡꯗꯣꯛꯂꯛꯂꯦ꯫ ꯋꯥꯡꯇꯛ ꯇꯧꯕ ꯊꯣꯡꯒꯤ ꯊꯣꯡꯈꯣꯡꯗ ꯊꯥꯡꯗꯣꯛꯂꯛꯂꯤꯕ ꯈꯣꯡ ꯌꯦꯠꯇꯨ ꯄꯜꯂꯦ꯫ ꯍꯛꯆꯥꯡ ꯃꯈꯩꯅ ꯃꯥꯡꯂꯣꯝꯗ ꯈꯣꯡ ꯊꯥꯡꯈꯤꯕꯒꯤ ꯏꯜꯂꯛꯄ ꯁꯥꯐꯨꯅ ꯍꯛꯆꯥꯡ ꯃꯈꯩ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯄꯤꯛꯂꯕ ꯗꯥꯔꯤ ꯃꯆꯥꯗꯨꯗ ꯁ꯭ꯋꯥꯃꯤꯖꯤ ꯃꯊꯕꯥꯛꯅ ꯌꯩꯗꯨꯅ ꯇꯨꯊꯈ꯭ꯔꯦ꯫